Hello mayam, ngasichu arat pajene amna nungairaba movie ma puduna lagle hariba movie asiga mamingna chupa famasi 2023 ta puthokhiba action amadi adventure da based toba movie amani famasi panbiaba rating kara pallabadi IMDb rating da 10 ge manungda 5.5 ni common sense dana 5 ge manungda 3 phangi aduga Rotten Tomatoes dana 71% phangi famasi samlapu wari kara hairabadi Alex ko angang nupa macha amana mahaki Mexico da leiba makhogi family amagi manakta lakpa matamda mahangna chupacabra hariba sa macha amabu thengnakibagi wari amani Alex na sa asibu thengnakraba matungda mangonda kari thokdok thoki haiba adudi film asi yengminaraga khangminarasi adudi mayam matamangan davida film asi gi asengba wari romdoina mai onselasi Basic ahan basinda 1996 matamda Mexico da leiba San Javier hariba mafam asida scientist Richard amadi maki mioi kharaga loinana mafam asida leiba surung amagi manungda chupacabra hariba sa asibu thibala ami asumna makoina sa asi asum thirakpa matamda makoiga lakminaba mioi amana sa asigi matu taduna leramba du thengnarami aduga nupa asina sa asigi matu si kungatuna makoiga lakminariba Richard Quinn hariba nupa asigi manakta laktuna aikoina sa asigi lefam khangi haina su pauktamami Richard Quinn hariba nupa asina sa asi thiribagi maramdi sa asigi matengdagi yamna tanglaba hidak ya semba yai haina khangbadagi ni aduga masigi proof asi mahangna mayamda utpasu pami madudigi Richard Quinn adu surung asigi manungda asum sanga ami hariba matam asida mahakhalangminaba mioi singaduna surung asigi manungda sa asigi macha ama question duna lerami aduga mafam asida leriba sa macha asibu Quinn phage haiduna tawri hariba tanja asida makhogi matungda karigumma ma chatkhibagi makhon ama tarami maram asina Richard Quinn maki matungi mathak thangba jaga aduda light ama thanduna maki matungda chatkhriba si karino haiduna yengami adubu mahangni yengba matamda karimta leramde Hello friend ngasidi aina 1xbet haiba application amagi maramda haijaramge 1xbet hariba apps asi yamna thajaba yaraba bookmaker amani aduga apps asibu sponsor tawriba asina PSG amadi Serie A ni lakliba November gi date 17 asida Master League soidana maki hauragani maram asina cricket pu pamjaba mioi singna adongi khwaidgi favorite oiraba team adu khanba yabagi yamna chawraba chance amani 1xbet hariba apps asida cricket ki match ki region sing amadi match sing adu live oina yengba yagani matam asida nahakna karamba team na kagani haiba adu phajana yengba loiraba matungda nahakna paisa kya betting tawba yagaduribani masidasu natna nangonda phajaraba atopa cash prize ki chance kya amaga supiri makoi sing adudi BMW car iPhone laptops amadi atopa kya amaga su yauri 1xbet hariba application asida game kya ama su yauri game sing asigi manungda nahakna apamba game khanba su yagani nahakna aigi promo code RRP 100 hariba sibu sizinaduna ihana na deposit tawbada nahakna rupees 12000 amaga su phangani 1xbet hariba application asida nahakna ngamkhraba paisa sing adu GPay UPI bank Vikas Nagat cash amadi atopa method kya sizinaduna irai laina lokthokpa yagani ehakti 1xbet hariba application asi sizinaba kuire adomsu sizinaduna yengbiu aduga comment da pin tawduna yauriba link asida changbiduna adomsu register tawbiro natragana Google da 1xbet haina type tawiduna search tawiro aduga nahakna register tawba matamda aigi promo code RRP 100 haiba sibu sizinaduna atopa bonus kya amaga su phangwiro adubu matang asida Richard Quinn gi matungda yamna chawba posak ama tarakpagi makhon ama tarami maram asina Richard Quinn na maki mamai adu leithokutuna yengthoba matamdadi chupacabra hariba sa macha asigi mapi adu maki matungda phanduna lepaga lerami aduga chupacabra hariba sa asigi mapi asina Richard Quinn da attack torami maram asina Richard hariba nupa asi mafam asida paithoktuna tarami aduga maki masa dusu soomi aduga sa asigi mapi asina chupacabra macha asibu mayada chiktuna sarung asigi mapanda chenthoknabagi damakta mapanda thoknabagi lambi aduda sa mapi asina macha asibu chiktuna chenthokkhirami aduga aikoi de huji uhalaiba sa makhan asi hogdong manba masa panba sa makhal amani asumna sa asina chenkiba asida Richard Quinn satlauna hogalaktuna maki masadagi fragal ama puthoroktuna sa asigi maikaida kapami maram asina sa asigi masada fragal aduna panbadagi sa adugi masadu mai chaklami adubu sa adugi masada chakliba mai edu mangna yamna kanna honaduna muthatlami aduga mahak surung asigi manungdagi yamna kanna chenkhirami somdana Richard amadi maki mioi singaduna gari thauduna sa asibu phanabagi damakta yamna kanna tanarami ariba matam asida chupacabra mapi asidi maki masada nongmai aduna pankibana maram oraga makti paiba ngamlamde maram asina maki masadu mayada siktuna yamna kanna selami adugi sa mapi asina yamna kanna selaktuna chingamagi mathakta chekhala ami Richard Quinn su sa asibu tananabagi damakta sa asina chekhatkiba chingasigi mathakta gari edu thokola ami hariba matam asida maki gari edudi mathak thangba jaga asida thokotpa yaramde maram asina Richard Quinn makhogi gari edu thammaga maki mioi singa sa adu makhongna tanara ami Richard Quinn sa asi asum tanarakpa matamda sa mapi asigi khujina ma taduna leramba dusu mahangna thengnarami
duga makhogi party edu saadu thiba chatkirami somdana samapi eduna maki mayadida machadu chiktuna asum chelakpa matamda lambi ma lala ami anja asida lambi asida gari ma thora ami hairiba gari asina chupacabra hariba sa asigi mapi asida thongkhirami maram asina chupacabra mama machadu mapam asida paithoktuna tarami adubu sa mapi asina yamna wana masadu amu hogolaktuna sa masa asi mayada chiktuna mapam asigi asongba yaga amada lotkhirami Richard kungi party edusu sa asina lotliba jaga asida laktuna sa asibu yamna kana thirami matam asida sa mapi asina maki masa asi kanba ngamlaroi haina khangbadagi maki masa asi mapam asida lotuna thamami aduga sa mapi asina makhogi mapam asidagi paiduna thoroke haiduna toromi hairibo matam asida chupacabra masa asina mapi gi matungda inaduna lakpa adu pamami adubu sa mapi asina maki masa adu inarakanu haibagi mongumna asongba mapam aduda adum thamami madudagi chupacabra mapi aduna Richard kungi party digi mamangda thoroktuna nganglami aduga mak mapam asidagi paiduna chatkirami sa asina asumna tawriba asi mapam asida lakliba miyoi sing asina maki makeida tananaba tawribani aduga maki masagi punsibusu kannaba tawribani Richard kungi party edusu saaduna paikiba makeida sa adubu phanabagi damakta tanakhirami asumna Richard kungi party eduna sa mapi edubu tanakiba adu maki masaduna kaptuna yengaga lehurami mathangi sinda TV da news channel amada asumna hairami America dagi phangba paw amagi matung inna Prithivigi mafam kayada favor ama yamna kanna santorae haina hairami aduga masibu phanabagi damakta hojik phawba hidak leitari haina soirami aduga paw pariba nupi asina asumna soirami masibu phange haiba tarabadi chupacabra hariba sa asidigi hidak semlabadi soidanmaki phanba ngamgani haina soirami Ariba sa asi Mexico gi mafam amada leiri akhoi asi hamengi I thakpa yamna pamba sa makhana mani aduga sa sing aduna hameng kya ama so halamle haiduna news aduda hairami mathangi sinda Alex ko nupa macha amana school da leiba du akhoi du holai Alex na mafam asida phamduna game sanaduna leiringe matam asida mafam asida yamna ngoksanaba mathong chadaba nupa ama laktuna mangonda karan tara ami Alex na nupa aduda mahangna sumna tawriba asi tawdana ba hairami hairiba matam asida nupa asina yamna usitana aina tawriba asi naki napada takthokhe hairibara wai si tapa matamda Alex adudi mathwai nungairamde karigino haibigi maramdi Alex gidi mapa laikhidrabani Alex na mayumda halakpa matamda Alex mamana Alex ta Mexico da chatnabagi damakta ticket ama piri adubu Alex tadi maki mamada Mexico da chatpa du mahakti pamdi haina hairami Alex mamadna Alex ta asumna hairami nahaki babana su pamlambani madudi Mexico da leiriba aikhogi family gi miyo singa duga nahaka khangnahanba adu maramasina nak chattaba yadabani haiduna machanupa asida themlammi Atamasida Alex na maki mama aduda aduiba tarabadi ima nanga puna chatminasi haina hairami masida Alex mama aduna Alex ta asumna hairami yaroi aidi mafam asida thabak yamna lei nang nasana thanta chatkadabani nahaki cousin chu mafam aduda leiribani nak mafam aduda leiba matamda yamna nungaigani adubu matang asida Alex adu maki room da chaktuna maki mapagi photo putoktuna yengdun leirami anja asida Alex mama adu Alex manakta laami aduga mama na macha aduda asumna haibirami nahaki babana di pamkhibani nang amadi nahaki babaga loinana mafam aduda chatpa adu adubu nahaki baba adudi cancer na naraga laikhidre maramasina nahaknachu nahak nasana thanta ngairi haiduna khanba yadeko asumna maki machanupa asida gyan tanaba wari kya amalirami mathangi sinda Alex asi Mexico da laami matang sida Alex mabubok jaba asina Alex pu lownabagi damakta airport da laami asumna makhoi ani car ju tongduna car ju thauraga makhoi gi mayumda halami tanja asida Alex mabubo asina Alex ta asumna ngami nak hojikti Spanish maron ngangba hirabara naki babana nongonda tambiram labara Alex na muhaira ami aigi babana di engonda tambiram bani adubu ai hayo yade Oksik makhoi ani asi sabagi yumadu yora ami hariba matam asida yum asida mimo koba angang nupa macha amasu leirami mahakchi Alex di cousin oribani maram asidigi makhoi ani mafam asida sakhang makhenna duna Alex adu yum asida leirami duga Alex na leiriba ka asigi mapan thangba jaga amada Luna koba maki cousin nupi masu phamduna gitar khongaga leiramba adu mahangna thengnarami asumna makhoi ani asisu sakhang makhang narami mathangi sinda mafam asigi jaga amada hameng anina machinjak chaduna leiba adu aikhoido holai hariba tanja asida makhoigi manakta sama lakpadagi hameng ani edu yamna kanna chenkirami thomdana Alex machimnaw sing aduna luchari play wrestling ama makhoina TV edu da yengduna leirami TV asida hojik fight toriba nupa asi atai kanamta nate maki mapu oriba chaba hariba nupa asini akhoigi mapu asi mamangi matamdagi wrestling chanarakpa nupa ama oirami aduga maki mapu chaba asigi mataw asini hojik memo hariba angang asina tamliba asi matang asida Luna na hairami akhoigi pu Luna asi hanadi
mapangkan kanba yamna haitoi chingthoiba misak ama oirami maram asina mahakna miyoi kayabu maithiba pirami adubu mahaki hanadigi yengnaba oirakpa wil chaka hariba misak asina mahakpu maithiba pinaba honaki adubu mahakna maithiba pibadi ngamkide hariba fight ajuda mahakna aihaki ipu asibu ring asigi mapanda langthorokpa matamda aikhogi pupu chaba asigi makokta sokhi maram asina mahak tha amadi komada leikhi thaudo asina maram oiraga hojikti aikhogi pupu asi wrestling chanaba asi tokhre sumna makoina wari sanaringe matam asida makoigi mapu oriba chaba asi laktuna makoina thariba tv asi muthalami madudigi makoi singadu yum asigi mapanda thorami tanja asida makoigi hameng ama yum asigi mapanda soktuna taraga leramba du makoina thengnarami aduga makoigi mapu chaba asina mahaki masu sing asida asumna hairami aikhogi hameng asi chupacabra hariba saduna I thakre Alex ti khangdabanina mahaki mapu duda pupu chupacabra hariba asi karino matang asida memo duna chupacabra hariba sa asi yamna keningai oraba monster amani asida mapu duna mu asumna hairami chupacabra hariba sa asi leite masi wari da katang leibani wayesi hairamnaba matungda mapu du mafam asidagi chatkirami mathangi sinda Richard koinaduna chupacabra gi maramda haiduna recording tawba du aikhoidu holai ariba matam asida Richard koingi manakta nupa ama laktuna asumna hairami masida leiriba sarang sing asidi loina hangtoktuna leiri aina pambadi result aduni asida Richard koina nupa asida chupacabra gi matu du utuna masi yengu aikhoina sadu phangadabani nupa asina mu Richard ta asumna hairami nang aingonda haikibani sadu gi I edu aingonda pigani aduga sadu gi I eduna anaba kya ma fangani haina maram asidigi aina nongonda sadu phanabagi damakta paisa kya amasu thadakiba natra Richard koina mu hairami aina sadu soidana maki phangnaba thiduna phagani aingonda matam khara kaktanga piyu Paduna Richard koinda mu asumna hairami hojikti ai nangonda thajaba ngamdre arigumba nahangna hantaki hapta asida sadu phaba ngamdaba tarabadi nahak mafam asi thadoktuna chatkidabani aduga nahaki punsisu afaba oiroi hairamlaga nupadu mafam asi thadoktuna chatkirami mathangi sinda Alex na mahaki room da leiringai matam asida mahaki room asigi nakanda samana chatkibagi makhon asi tarami maram asina Alex na mahaki room adugi thongnauda yengtokba matamdadi hameng amana chatkibagi oirami aduga mahaki mapu chaba asina yum asigi mapanda thokiba asisu mahangna urami hojik chaba asi mafam amada laktuna phamaga mahangna music box ama thaduna leiba du aikhoidu holai aduga mahangna nakana mada yamna munna yengduna su leiri sumna mahaki mapu chaba asina tawriba asi nakana madagi Alex na su lumduna yengiba Matam Alex leiriba nakana asigi mongsongdagi sa amana ngangbagi makhon ama tarami matam asida Alex adu yamna kina mongsong aduda yengduna leiri aduga mahaki mapu aduda mahangna kauduna leiri maram asina Alex ki mapu amadi mahaki machimanau sing adu Alex ki manakta laami aduga nahak kaidore haina ngami Alex nasu makut thinduna mafam asigi mongsong asida chupacabra hariba sa adu leikhare haiduna hairaami masidigi makhoi sing aduna torch light kaptuna asongba asida asum yenguba matamdadi asongba asidigi rabbit ama tholaami matang asida Alex na makoi sing aduda asumna hairaami mafam asida yamna chawba sa ama thorokrabani aina ukrabani adubu Luna amadi memo makoi ani adudi Alex na hariba wa asi thajaramde maram asina makoi yumadugi manungda changkhirami sumna Alex asibu maki mapu duna puraga chatkirami Alex na su chupacabra hariba sa asibu phanabagi damakta maki mapuda haijarami akoina hek chatkraba matungda asongba marak asidagi ahanba sinda yaukhiba aibadi film asigi horokpa matamda mapina langthoklamlaba chupacabra macha asi thoraami mathangi ayukta Alex na tumba hogalakpa matamda mahaki phabung matha aduda chupacabra macha adu hiptuna leirami masi uba matamda Alex adudi khangbadagi mahak yamna kana lawromi sa adusu Alex na sum lawba si uba matamda mahaksu khangbadagi Alex na leiriba ka asigi thongna osi lithokchuna chongthoga thokhirami maram asina memo adusu Alex manakta laktuna kaidorage haina ngami Alex na memo aduda ai mang phataba mangbadagi lawrokpani haiduna machin thijanarami adubu Alex na yamna thuna thongna aduda thoroktuna yenguba matamda Luna adudi thongna aduda phamduna leirami masida Alex na Luna aduda nahak karimta uhogdabra haina ngami Luna di mahaki manakong aduda headphone hapchanduna leibana maram oiraga mahak karimta uhogba amadi tahawba toromde adudigi Luna na Alex ta onchalaktuna kaidorage haina ngami Alex su Luna da karisu natida haina hairami adudigi Luna adusu mahaki manakta leiriba rocket ki bombala adu thaduna sanari hariba matam asida memo adu Luna gi manakta laktuna asumna hairami aikhoigi pu dusu yum manungda leiramdre ma karaida chatkrabno haiba khangde Luna na Alex ta asumna hairami aikhoigi pu du kagonbagi leina amanai maram asina mahak hojikti koichat chatuna leiramragani haiduna makhoi gari ma thokduna
ꯃꯈꯣꯏꯒꯤ ꯃꯄꯨ ꯑꯗꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯨ ꯆꯕꯥ ꯑꯁꯤꯅ ꯀꯥꯎꯒꯟꯕꯒꯤ ꯂꯩꯅꯥ ꯑꯃ ꯅꯥꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯔꯦꯁꯂꯤꯡ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯌꯩꯁꯟꯕꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯔꯤꯆꯥꯔꯗ ꯀꯣꯏꯟ ꯑꯗꯨ ꯎꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯁꯥ ꯑꯗꯨ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤꯒꯤ ꯅꯝꯕꯔꯒꯤ ꯄ꯭ꯂꯦꯠ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯁꯤ ꯔꯤꯆꯥꯔꯗꯅ ꯈꯨꯝꯒꯠꯇꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯉꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯑꯦꯂꯦꯛꯁꯀꯤ ꯄꯥꯔꯇꯤ ꯑꯗꯨ ꯕꯖꯥꯔ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯦꯛꯁꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯗꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯆꯨꯄꯥꯀꯥꯕ꯭ꯔꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯑꯦꯂꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯆꯨꯄꯥꯀꯥꯕ꯭ꯔꯥ ꯀꯧꯕꯅꯤ, ꯑꯗꯨꯒ ꯁꯥ ꯑꯁꯤ ꯑꯐꯕ ꯁꯥ ꯑꯃꯅꯤ, ꯃꯍꯥꯛꯇꯤ ꯐꯠꯇꯕ ꯁꯥ ꯑꯃ ꯅꯠꯇꯦ꯫ ꯁꯨꯝꯅ ꯃꯈꯣꯏꯅ ꯕꯖꯥꯔ ꯑꯁꯤꯗ ꯃꯄꯨ ꯑꯗꯨ ꯊꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯄꯨ ꯆꯕꯥ ꯑꯗꯨꯗꯤ ꯍꯥꯃꯦꯡ ꯑꯃꯒ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯗ ꯀꯧꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯦꯂꯦꯛꯁꯀꯤ ꯃꯄꯨ ꯆꯕꯥ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯑꯦꯂꯦꯛꯁ ꯍꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯗ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯃꯄꯨꯅ ꯃꯍꯥꯛꯀꯤ ꯃꯁꯨꯁꯤꯡ ꯑꯗꯨꯗ ꯑꯩꯗꯤ ꯋꯥꯀꯤꯡ ꯆꯠꯂꯨꯕꯅꯤ, ꯍꯥꯃꯦꯡ ꯑꯁꯤꯁꯨ ꯑꯩꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ꯫ ꯁꯨꯝꯅ ꯑꯦꯂꯦꯛꯁꯀꯤ ꯃꯄꯨꯅ ꯂꯩꯔꯛꯄ ꯍꯥꯃꯦꯡ ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯁꯥ ꯑꯗꯨꯕꯨ ꯒꯥꯔꯤꯅ ꯊꯦꯡꯉꯝꯕ ꯃꯐꯝ ꯑꯗꯨꯗ ꯔꯤꯆꯥꯔꯗ ꯀꯣꯏꯟꯒꯤ ꯄꯥꯔꯇꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯦꯂꯦꯛꯁ, ꯂꯨꯅꯥ ꯑꯃꯗꯤ ꯆꯕꯥ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯇꯤꯚꯤꯗ ꯆꯨꯄꯥꯀꯥꯕ꯭ꯔꯥꯒꯤ ꯃꯔꯝꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯆꯕꯥ ꯑꯁꯤꯅ ꯇꯤꯚꯤ ꯑꯁꯤ ꯃꯨꯠꯊꯠꯇꯨꯅ ꯃꯁꯨ ꯑꯅꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯃꯃꯥꯡꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯅꯤ, ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯧꯁꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯃꯄꯨ ꯆꯕꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯂꯦꯛꯁꯅ ꯂꯨꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯗꯤ ꯂꯣꯠꯁꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯕꯣꯛꯁ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃ꯭ꯌꯨꯖꯤꯛ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯁꯤꯅ ꯆꯨꯄꯥꯀꯥꯕ꯭ꯔꯥ ꯑꯁꯤ ꯂꯣꯠꯁꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯗ ꯂꯨꯅꯥꯅ ꯑꯦꯂꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ, ꯆꯨꯄꯥꯀꯥꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯂꯩꯇꯦ꯫ ꯃꯍꯥꯛꯁꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯦꯂꯦꯛꯁ ꯑꯗꯨꯅ ꯁꯒꯣꯜꯁꯪꯗ ꯐꯝꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯕꯣꯛꯁ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯂꯦꯛꯁꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯆꯨꯄꯥꯀꯥꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯁꯥ ꯃꯆꯥ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥ ꯃꯆꯥ ꯑꯁꯤꯁꯨ ꯃ꯭ꯌꯨꯖꯤꯛ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯁꯥ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯦꯂꯦꯛꯁ ꯑꯗꯨꯗꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥ ꯃꯆꯥ ꯑꯁꯤꯅ ꯃ꯭ꯌꯨꯖꯤꯛ ꯕꯣꯛꯁ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯦꯛꯁꯅ ꯁꯥ ꯃꯆꯥ ꯑꯁꯤꯗ ꯅꯍꯥꯛ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯥ? ꯃꯗꯨꯗꯤ ꯆꯥꯅꯕ ꯄꯣꯠꯁꯛ ꯑꯃ ꯅꯠꯇꯦ, ꯅꯍꯥꯛꯀꯤ ꯆꯥꯅꯕ ꯄꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯦꯂꯦꯛꯁ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯦꯂꯦꯛꯁꯇꯁꯨ ꯁꯥ ꯑꯁꯤꯅ ꯆꯥꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯣꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯁꯥ ꯑꯁꯤꯗ ꯆꯥꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥ ꯑꯁꯤꯅ ꯑꯦꯂꯦꯛꯁꯇ ꯄꯣꯔꯛꯏꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯑꯦꯂꯦꯛꯁꯇꯤ ꯆꯨꯄꯥꯀꯥꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯐꯩ ꯍꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯑꯦꯂꯦꯛꯁꯅ ꯁꯥ ꯑꯁꯤꯗ ꯆꯥꯅꯕ ꯄꯤꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯁꯥ ꯑꯁꯤꯅ ꯆꯥꯗꯕꯤꯗ ꯁꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯦꯂꯦꯛꯁꯅꯁꯨ ꯁꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯨꯄꯥꯀꯥꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯁꯥ ꯃꯆꯥ ꯑꯁꯤꯅ ꯑꯦꯂꯦꯛꯁꯇ ꯎꯆꯤ ꯑꯁꯤꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯉꯣꯟꯗ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯦꯛꯁꯅ ꯎꯆꯤ ꯑꯁꯤꯕ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯥꯕ ꯁꯥꯖꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥ ꯑꯁꯤꯅ ꯑꯦꯂꯦꯛꯁꯇ ꯃꯅꯝ ꯅꯝꯕꯗꯒꯤ ꯑꯦꯂꯦꯛꯁꯅ ꯎꯆꯤ ꯑꯁꯤ ꯆꯥꯗꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄꯗꯒꯤ ꯁꯥ ꯑꯗꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯦꯛꯁꯅ ꯁꯥ ꯑꯁꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯂꯦꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯦꯃꯣꯅ ꯑꯦꯂꯦꯛꯁꯀꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯇꯥꯔꯛꯏꯕ ꯃꯈꯣꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯊꯤꯔꯤ꯫ ꯑꯦꯂꯦꯛꯁꯅꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯤꯃꯣꯗ ꯇꯥꯛꯊꯣꯛꯅꯤꯡꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯥ ꯑꯁꯤꯅ ꯃꯊꯛ ꯊꯪꯕ ꯖꯒꯥꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯆꯣꯡꯊꯔꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯃꯤꯃꯣꯅ ꯑꯦꯂꯦꯛꯁꯇ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯑꯦꯂꯦꯛꯁꯅ ꯃꯤꯃꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯁꯥ ꯑꯁꯤ ꯆꯨꯄꯥꯀꯥꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯁꯥ ꯃꯈꯜ ꯑꯗꯨꯅꯤ, ꯃꯁꯤ ꯌꯥꯝꯅ ꯐꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ, ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯥ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯨꯅꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯂꯨꯅꯥꯅ ꯁꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯥꯈꯠꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯁꯥ ꯑꯁꯤꯁꯨ ꯂꯨꯅꯥꯅ ꯀꯟꯅ ꯂꯥꯎꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯦꯛꯁꯅ ꯂꯨꯅꯥ ꯑꯃꯗꯤ ꯁꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯊꯝꯃꯤ꯫ ꯂꯨꯅꯥꯅ ꯑꯦꯂꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯁꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏ ꯊꯛꯈꯤꯕ ꯌꯥꯏ, ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯊꯝꯕꯗ ꯈꯨꯗꯣꯡꯊꯤꯒꯅꯤ꯫ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯁꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯄꯤꯔꯣꯏ, ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯆꯨꯄꯥ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ꯫ ꯂꯨꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯆꯨꯄꯥ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡ ꯍꯥꯏꯕꯗꯤ ꯏ ꯊꯛꯄ ꯍꯥꯏꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡ ꯌꯥꯝꯅ ꯊꯤꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯨ ꯄꯥꯜꯂꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯄꯥꯏꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯁꯤ꯫ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯄꯤꯛꯏ, ꯃꯍꯥꯛ
पाइबा ngamdari maram asina aikoina makpu phajana senajuna thamgadabani tanja asida makhogi manakta makhogi mapu chaba asi laktuna Alex na hariba wa asi chummi haiduna haira ami Luna na mahaki mapu asida naksu masigi maramda khangbara haiduna ngami chaba mahaki masu singaduda ayakti masigi maramda nakhoida haiba pamdabani haiduna mafam asida kupsanduna leiriba gari amabu hangtoktuna yengalami adubu matam asida gari adudi koptuna lerami aduga chaba mahaka sa asiga thengnarakibagi wari adu mahaki masu sing asida lira ami numit adugi numidang adu yamna mamba numit ama oiki matam aduda aigi gari asigi mamangda sa ama senselakhi sa adubu aigi gari asina thomki adubu sa adudi desert lomda yamna kana chenki aduga mahaki sa macha asibuna asukpa moksong amadigi aina thengnarakibani matang asidigi aikoina khange hariba chupacabra macha asidi Alex mapu chaba asina mafam asida poroktuna thamkibane haiba asi aduga mahakna sumna so hairami hojikti mahakase mahaki family edu kaina duna leiribani Alex na mahaki mapu aduda aikoina mahaki family asibu phangnaba thisi haina so haibirami mathangi sinda Richard koina duna mahaki miyo amaga chabagi yumaduda laami matam asida chabana Richard koina sida gari leirage haina ngami Richard koina asumna hairami aikoise US government da lejabani aikoina nahaki gari gi number plate ama khulle aduga number plate adu putoroktuna masi nangi natabra haina ngami sengmamakidi chabana chupacabra adu thongkiba matamda gari gi number plate asi tahbo irami maram asinani mahaki gari adu koptuna leiriba asi Richard koina mu asumna hairami policing na mating pangbibadigi aikoina nahaki yumasida lakribani maram asina aikoina nahaki yumasida check toba pami haiduna Richard koina duna mahaki yumasigi manungda changi haiduna toromi adubu chabana Richard koingi mamangda thattuna asumna hairami nahangna pamliba asi karino nahangna mafam asigi sakhiba asina nahakidi khwaidigi phaba oigani Richard koina mu hairami aina khangi nahangna sadu soidana maki uramgani haiba asi adubu chabana Richard koinda makhoi sing asi yamna thuna chatko haibadigi makhoi sing adu mafam asi thadoktuna chatkirami atang asida Richard koina di khangami chaba hariba nupa asina mahaki mayumda karigumba kharadi lotuna thami haiba asi mahaki masu sing adu nasu chabagi manakta changtuna chupa asibu lawba laklibra haina hangjarami masi taba matamda chabana mahaki masu sing aduda nakhoi karisu khanganu aina makhoida chupa asi kaidungnungda piroi mathangi sinda Alex aduna music box adu poroktuna music adu sadugi manakta thaduna thammi masida sadusu khongduna isai saktuna leiri Alex nasu chupa hariba sa sida munniyengduna asumna hairami aina nangbu nahaki family gi manakta soidana makki thingani haiduna wasaklami matam asida mimo Alex manakta laktuna chupa hariba sa asibu paiba tambi si haiduna hairami masigi matungda mimo amadi chupa makhoi ani asi yumasigi mathakta leibadu aikhoida ohalai aduga mimo na chupa hariba sa asida masa phanto haiduna ingit taromi aduga mimo na yumasigi makhada thaduna leiriba charu iku asida chongtharami matang asida chupa hariba sa macha asisu yumasigi mathak thamba jagadagi makhada chongtharami aduga mahaki masadu ngeha khaplamnaba matungda mahakchu charu iku duda tarami mathangi sinda Alex adu mahaki mapuna wrestling sanaringa gi video ma TV ta thadoktuna yengduna leirami hariba matam asida mahaki mapu chabana Alex ta marks ama puthoroktuna pirami aduga chabana asumna hairami marks ase nahaki babagini mahakchu phunabada sari sara yamna hiba misak amani mahakpu maithiba pinaba amata leiramdabani haina mahaki mamai adu Alex ta leithaltuna yengakpa matamdadi Alex adu video game sanaduna leirami adubu Alex di mahaki mapu chabana hariba wasing asi ningthijana taba du pamlamde matam asida mahaki mapu chaba asina mahaki game sananaba asi munkirami aduga chabana Alex ta asumna hairami nahaka aiga hojik fight togadabani maduna tabatarabadi nahaki video game sananaba asi aina nongoda piroi maram asina Alex su mahak yaningda mahaki mapu duga mafam asida fight tobatarami masigi matungda makhoi ani fight toromi hariba matam asida chabana mahaki masu Alex asibu namsanduna thamaga asumna hairami nongoda fauriba chaina asina hojikti nahaki nasa manungdagi nahaki thongna adu puthorou masi taba matamda Alex adu yamna sauna mahaki mapu adubu yamna kana inthora ami maram asina Alex mapu chaba asisu paithoktuna taraga leiri adubu matam asida Alex mapu asidi hawgalamde mathangi sinda Alex mayum asida doctor laktuna mahaki mapu chaba asibu yengsanbirami anja asida Alex hoina mahaki mapu asibu karisu tawroidabra haina doctor asida hangami doctor asinachu angangsing asida karisu tawroi haina hairami matang asida makhoi yumgi manak asida ngangbagi makhona mataba asida doctor asina karino haina hangami Alex na doctor asida hamengi makhoni haiduna haijalami madudigi doctor ajusu mafam asi thadoktuna chatkirami masigi matungda Alex hoyadu chupa adugi manakta laami hariba matam asida Richard koina chupa hariba sa macha asibu phadugi tawduna leirami adudigi Alex na Richard koina sida sa macha asibu phabidana ba haiduna yamna kana haijarami adubu matam asida Richard koina asumna hairami nakhoigi yumda hojik leiriba sa asidi yamna khudong tiningai oiraba yamna tamthiraba monster amani
Maram asina angangsing nakhoi aigi maningda layu chupa hariba sa macha asinachu Richard koina maku phage torpa asida sawbodigi maki manakta chongchalami matang asida Richard koina pariba khulai asina chupa hariba sa macha asida kapadigi sa macha asichu mapam asida wanthaduna tarami maramdi Richard koina kaplagliba khulai asida sa asibu wanthana hidak yawbogini tomdana injection aduna chupa asida panbadigi chupa asichu leimaida wanthaduna taraga leirami matang asida Richard koina taduna leiriba chupa asibu pamduna puthoga thokirami ngang asinadi Richard koinda chupa asibu pukhitanaba yamna kana haibani adubu Richard koina yadabida sa asibu puduna chakhirami maram asina Alex na phamungda hiptuna leiriba maki mapugi manakta laktuna maki mapu chaba asibu hogdoami adubu maki mapu chaba asidi kawganbagi leina ama nabana maram oraga maki masu Alex asi phawba khangdaduna na kanano haiduna hairami Alex nadi maki mapugi matengna chupa hariba sa asibu kannaba hona jaribani maram asina Alex na maki mapu sida chupa asibu kannaba yamna kana hairami matam asida maki mapu chaba asinadi chupa hariba asibu kawduna leirami masidigi Alex na maki mamayadu leithorokpa matamda mafam asida marks ama leiriba asi uba matamda mangonda idea ama laami tomdana Richard koina duna gari adugi maningda chupa asibu hapchanduna puraga chakhinaba honari adubu matang asida sa asibu pukhitanaba haiduna luna hoinasu yamna kana haijarami tomdana chaba aduna maki wrestling sanaba matamda setkiba dress adu sesanduna Alex ta nahangna hariba se chumeko haina ngami masida Alex na sumna hairami chumlabani nahaki yeknaba wheel chakanadi mapanda lehurabani wheel chakan hariba nupa asidi chaba hariba nupa asigi mamangi matamdigi yeknaba nupa ama oiduna lakpani maram asina Alex na maki maming asibu siznaduna mapanda Richard koina faduna puge tawriba chupa asibu kannabagidamakta tawribani asumna leiringe matam asida Richard koina Luna amadi mimo makhoi ani asibu yum manung asida thinba changa ami matang asida Alex na maki mapu chaba asida changlakliba Richard koina hariba nupa asibu wheel chakani haina hairami masida maki mapu chaba asina thajaraduna Zatkon gi manakta changduna asumna hairami chahi kayagi mamangdigi ibani yengnaduna leiribani adubu ngasidi nahangna aigi yumda lakpagi nati kari lei wayesi hairaba matungda sabana Richard koin gi mathaba aduda chongchanduna kaurami maram asina Richard koina sisu mafam asida paithoktuna taraga leirami matang asi kudongchaba asi lauduna makhoising asi mapanta thoroktuna Richard koin gi gari asi tongkhatuna thauraga chatkirami adubu matang asida Richard koina maki gari asibu khamnaba yamna kana honarami adubu mangna karisu tawbadi ngamaude matang asida Alex mapu chaba asidi hojik phawba wakhal lamde maram asina Alex ta makhoi karaida chatlibano haina ngami Alex na maki mapu chaba asida chupa asibu utuna mark asi maki lephamaduda thilusi haina hairami ngak leiraba matungdadi Alex party eduna ngasai chabana chuprakoba adu thongkhiba mapamaduda gari edu khamduna Alex na maki mapu duda chuprakoba adu karaidigi lakhibano haina ngami mata asida Alex mapu chaba adunadi mak kari suningsingba ngamdre haina hairami matam asida chupa adudi mangna hana lakhiba lambi edu ningsingakpadigi mangna hana lakhiba lambi edu maikaida yamna kana senkirami chupana senkhiba asida chupagi maike eduda Alex party edusu kana tanakhirami tomdana Richard koina duna maki miyo kyaga loinana Alex party edu thibala ami ta asida Alex oina pukhiba maki gari edusu lambi gi mataida khamduna leramba du mangna thengnarami adudigi Richard koina maki gari asi puduna Alex oina chatkhiba maike eduda maksu gari edu thogduna lami Sumna Richard koina duna gari etu ngihak thoraba matungda mangna gari edu kumtharakuna binocular sijanaduna arapada yengakpa matamda Alex party eduna yamna kana chenkhiba adu mangna urami somdana chupa aduna chingamagi mathakta leptuna mahaki nakanda leiriba chingadugi maikeida onsanduna yamna kana khongami matam asida Alexu chupa adugi manakta changtuna phammaga chupa aduda kaidorabage haina hangami asumna leiringe matam asida makhoina leiriba chingasigi nakandagi garigumba sa kharana ngangbagi makhona du taraami atang asida Alex na chupa asida asumna hairami hanadi naki family asi karaida lerimgani haibadu khangdabani adubu hojikti aichu khangle nakchu chatlo haiduna chupa aduda konsanduna asumna hairami ai nangbudi matam chupagi kaugdabida ningsingduna dum lehauragani sumna mafam asida jona sauna sariba pipe asigi mathakta chupa asi nakalama asida lanthoknabagi damakta chatkirami anja asida Alex na mamai lethroppa matamdadi mahaki matungda yamna sathiraba kayema laktuna leirami kayesi uba matamda Alex ki masadu yamna akiba phawrami duga kayesibu Alex na mahaki manakta changtanaba haiduna yamna kana tathoknaba chu honarami dubu kayesidi Alex ki maikaida adam changchalakpa lepamde maram masina Alex adu mahaki masaka janabagidamak mafam asida leiriba jot ki pipe asigi mathakta chatpa hurami adubu kayedusu jot asigi mathakta kakalaktuna Alex ki manakta tapna tapna changchalami adubu makhoina hojik kakhaliba jot ki pipe asi tapna tapna nanthokpa hurami hariba tanja asida Alex ki mapu chaba hoyedu mahaki manakta yorami maram masina Alex ki mapu chaba asina kayesida kana law khongduna kayesibu mafam asidigi tankirami asigi matungda Alex adu
jot ki pipe adugi mathakta gi mahak ki manakta yamna tapna lakna ba hairami Alex na sum tapna lakpa matamdadi mahak nauchik netun na leriba jot ki pipe sing asidi kaiduna teaga taba hurami sumna jot ki pipe sing aduna tektuna tarakpa asina maram orga Alex adusu makhada tarami mahakna tarakpa matamda jot ki pipe amada janduna leirami matang asida Alex mapu chaba asina Alex pu kannabagi namakta manak changpa matamdadi mahakna lamba phangamde maram asidagi Alex na mahakpu kanbinabagi namakta yamna kana lauromi asumna lauriba asi chupa asina su tarami maram asidagi chupa adusu mahakki mamai leithokduna Alex na yanduna leiriba jot asigi maikeida Alex pu kannabagi namakta laami asumna lakpa asina maram oraga Alex na yaliba jot asi tekkirami maram asina Alex adu makhada tagi haiduna toromi tanja asida Alex na chupa gi mamai eduda paiduna yalaga leirami chupa su mahakki makhut asina yot asida yamna kanna yanduna leirami adubu yamna longkhibana maram oraga mahaksu yanba ngamdabida Alex amadi chupa makhoi ani wanglaba mathak adudagi makhada takhirami makhoi ani leimaida taduba khajikta ngairaba matam aduda chupana yamna kana honaduna mahakki masadu khaptuna makhoi ani mathakta paikhalakuna chupa asina Alex asibu kanbirami Alex mapu chaba asina chu chupada mahakki masu Alex asibu kanbibagi damakta thagalami Aiba matam asida Richard koinadu makhoigi manakta laktuna chupagi masa asida wanthanaba injection adu kapsalami maram asidagi chupa adu leimaida taduna leirami aduga Richard koina mahakki makhutta electric ki khulai ma puthokduna chaba hoi adu mafam asidagi hanto haiduna hairami maram asidagi chaba aduna mahakki masu sing asibu mafam asida konjanduna thamami aduga Richard koina makhoi sing aduda asumna hairami hantakti nakhoi aigi itungda inarakanu tang asida Alex na Richard Quinda asumna hairami chupa hariba sa asi mahakki family gi manakta thadokpikrasi adubu Richard Quinna mahakna hariba asi amata tabidabida chupa asibu phaduna purga chatkirami asigi matungda Richard Quinna mahakna sa asibu phare haiduna mahakki miyosing aduda pau pikirami matam asida chauraba super kurba ama pairaktuna Richard Quinna thoroiba gari asigi mamangda tongsanduna leikirami aduga sa asina Richard Quinna sida attack tawgi haiduna tawraami maram asina Richard Quinna gari adu maning hannaba tawraami adubu hariba matam asidasu gari asigi maningdasu chauraba super kurba amasu laktuna gari asibu phaduna thamami asigi matungda mafam asida atopa super kurba amasu laktuna super kurba ahum aduna changduna Richard Quinna gari asibu thugaiba huraami makhoina tawriba asi makhoigi macha chupa asibu phakibagi damakta tawribani asumna tawriba sing asi arapadagi Alex tasu loina uduna leirami adubu mahakti yamna haraujarami anja asida Richard Quinna chupa kurba macha asi paiduna thoraami aduga mahakki makhut aduda electric khulai adusu pairami aduga chauraba super kurba sing adu mahakki manakta changjelakanu haiduna dab tawduna su leiri adubu Richard na sumna dab tawjaba tarabasu chauraba sa sing adudi mahakki manakta changjelakpa lepamde maram asina Richard Quinna su mahakna pairiba sa asi thado hairami hariba tanja asida chabana Richard Quinna maningta laktuna mahakki mangak samaduda chapami aduga sadu thado haiduna hairami maram asina Richard Quinna su chupa asibu thadoami masigi matungda chabana Richard Quinna sibu mafam asida phudatlami masigi matungda chupa amadi Alex makhoi ani mafam amada phaminaduna wari sanaduna leiri masida Alex ta chupada asumna hairami hojik nahak chatpagi matam yaurukle adubu aidi nahak podum ningchingduna lehuragani aduga nahakti yamna nungaina leyuko haiduna chupa asibu mahakki mama mapaga loinana mafam asidagi pahenduna chalankirami asigi matungda Alex amadi mahakki mapu adu makhoi mayumda halaami mathangi sinda Alex adu mahakki mamagi manakta chatnabagi damakta sem sarami aduga Alex na mahakki machimanau sing adu unaramlaba matungda mahakki mapu chaba aduna makhoibu airport ta thinbiraami Alex na chalamdagi matam asida mahakki mapu chaba asina Alex ki video game sananaba adu mangonda pibirami Alex su flight adu tongduna mafam asi thadukduna chatkirami Alex na aeroplane asi tongduna isai taraga asum lakpa matamda flight asi thongnau romda yengthokba matamdadi chupa hariba sa asi thongnau asigi nakanda paiduna lairamba adu mahakna urami atang asida chupa nasu Alex na manungda tongduna leiriba asi urami Alex na su chupa asibu ujaba matamda mahak yamna haraujarami duga chupa asina Alex ki manakta pairamlaba matungda ngonda kainarase haibagi moongda mahak mafam asidagi paiduna chatkirami asigi matungda chupa su mahakki family ki loinana yamna nungaina leminakhirami asumna nungairaba chupa hariba movie asi matang aswaida loisankirami karigumba ngasigi aigi explanation asida soikiba lankiba yaurubasu mayamna ngakpiu ngasigidi matang aswaida kainarasi